ꯑꯩꯒꯤ ꯋꯥꯗꯤ ꯃꯊꯦꯜꯁꯦ ꯄꯪꯊꯣꯡ ꯊꯣꯡꯉꯒꯅ ꯄꯪꯍꯥꯎ ꯍꯥꯎꯔꯦ, ꯐꯖꯅ ꯊꯣꯡꯉꯒꯅ ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯗ ꯂꯩꯖꯔꯦ꯫ ꯈꯥꯡ ꯁꯥꯍꯜꯂꯦ, ꯊꯥꯎ ꯈꯔ ꯍꯥꯞꯄꯦ, ꯊꯥꯎ ꯁꯥꯔꯕ ꯃꯇꯨꯡꯗ ꯉꯥꯀ꯭ꯔꯥ ꯉꯥꯆꯤꯛ ꯐꯖꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯊꯝꯂꯕ ꯑꯗꯨ ꯇꯥꯎꯊꯣꯛꯆꯔꯦ꯫ ꯉꯥꯀ꯭ꯔꯥ ꯉꯥꯆꯤꯛꯁꯤꯡꯁꯦ ꯇꯥꯎꯔꯤꯉꯩꯗ ꯅꯥꯀꯟꯗ ꯑꯩꯅ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯖꯔꯦ꯫ ꯍꯥꯏꯕꯗꯤ ꯁꯤꯡ, ꯇꯤꯜꯍꯧ ꯆꯅꯝ, ꯑꯗꯒꯤ ꯍꯔꯤꯕꯣꯞ, ꯑꯗꯒꯤ ꯑꯥꯂꯨ, ꯁꯣꯏꯕꯨꯝꯅꯆꯤꯡꯕ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯉꯥꯁꯦ ꯌꯥꯝ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯇꯥꯎꯊꯣꯛꯂꯒꯗꯤ ꯊꯣꯡꯕꯗ ꯍꯥꯎꯇꯦ, ꯑꯗꯨꯅ ꯃꯨꯟꯗꯤ ꯃꯨꯜꯂꯒ ꯈꯔ ꯄꯦꯠꯂꯞ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯥꯎꯖꯔꯦ ꯑꯩꯅ꯫ ꯑꯗꯨꯒ ꯉꯥꯁꯦ ꯀꯣꯠꯊꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯉꯥ ꯇꯥꯎꯕꯗ ꯂꯦꯝꯍꯧꯕ ꯊꯥꯎꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯕ ꯄꯥꯝꯖꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯍꯥꯟꯕꯗ ꯖꯤꯔꯥ, ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ, ꯁꯤꯡ ꯑꯁꯨꯕ, ꯆꯅꯝ ꯑꯁꯨꯕ, ꯐꯗꯤꯒꯣꯝ ꯃꯔꯨ, ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯔꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯂꯅꯤ꯫ ꯃꯔꯣꯏꯁꯤꯡꯁꯦ ꯃꯨꯟꯁꯤꯜꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯑꯥꯂꯨ ꯈꯔ ꯁꯦꯝꯃꯒ ꯊꯝꯖꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯔꯅꯤ꯫ ꯑꯥꯂꯨꯁꯤꯅ ꯍꯥꯟꯅ ꯍꯥꯞꯆꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯣꯏꯕꯨꯝꯁꯤꯅ ꯁꯤꯟꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯥꯂꯨꯁꯦ ꯃꯨꯟꯕꯗ ꯊꯤꯟꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯥꯂꯨꯁꯦ 30% ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯊꯝꯂꯕ ꯁꯣꯏꯕꯨꯝꯁꯤꯡꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯔꯦ, ꯍꯔꯤꯕꯣꯞ ꯃꯆꯦꯠ ꯑꯃ, ꯑꯗꯨꯒ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯁꯤꯡꯗꯣ ꯈꯥꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯅꯞꯁꯤꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯐꯥꯎ, ꯀꯪꯁꯜꯂꯒ ꯅꯞꯁꯤꯜꯂꯛꯇ꯭ꯔꯤꯐꯥꯎ ꯉꯧꯖꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨ, ꯃꯍꯥꯎ ꯑꯃꯁꯨꯡ ꯃꯆꯨꯒꯤꯗꯃꯛꯇ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯑꯃꯒ ꯍꯥꯞꯄꯒ ꯍꯥꯞꯈ꯭ꯔꯤꯕ ꯏꯁꯤꯡꯗꯣ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯃꯨꯛ ꯉꯧꯖꯔꯦ꯫ ꯍꯟꯗꯛꯀꯤ ꯍꯥꯞꯇꯧꯔꯤꯕ ꯃꯍꯤ ꯑꯁꯤꯗꯤ ꯑꯔꯣꯏꯕ ꯔꯥꯎꯟꯅꯤ, ꯑꯗꯨꯅ ꯈꯔ ꯌꯥꯝꯂꯞ ꯍꯥꯞꯆꯔꯦ, ꯈꯔ ꯀꯨꯏꯅ ꯁꯧꯍꯟꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯔꯩ ꯃꯨꯟꯕ ꯋꯥꯠꯂꯝꯃꯒꯁꯨ ꯐꯖꯅ ꯃꯔꯩ ꯃꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ꯫ ꯍꯥꯞꯆꯔꯤꯕ ꯃꯍꯤꯁꯤꯅ ꯁꯧꯒꯠꯂꯛꯄ ꯀꯥꯟꯗꯨꯗ ꯑꯩ ꯉꯁꯥꯏ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯍꯧꯗꯕꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯈꯔ ꯁꯨꯔ ꯅꯩꯊꯠꯂꯒ ꯇꯦꯟꯅ ꯇꯦꯟꯅ ꯆꯞꯄꯒ ꯍꯥꯞꯆꯔꯦ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯧꯔꯕꯅꯤꯅ ꯉꯥ ꯑꯇꯥꯎꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯊꯪ ꯃꯊꯪ ꯇꯧꯔꯀꯥꯟꯗ꯫ ꯉꯥꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯅ ꯁꯧꯍꯟꯗꯣꯏꯅꯦ, ꯃꯔꯝꯗꯤ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯁꯤꯗꯁꯨ ꯆꯪꯅꯕ꯫ ꯑꯗꯨꯒ ꯃꯍꯤꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯄꯥꯝꯕꯤꯕ, ꯃꯍꯤ ꯈꯔ ꯂꯥꯡꯅ ꯆꯥꯅꯤꯡꯕ, ꯈꯔ ꯅꯪꯅ ꯆꯥꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯕꯤꯕ ꯌꯥꯏ꯫ ꯑꯩ ꯊꯨꯝ ꯍꯥꯞꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯖꯍꯧꯗ꯭ꯔꯦꯀꯣ, ꯑꯗꯣ ꯃꯍꯤ ꯁꯧꯒꯠꯂꯛꯄꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯍꯤꯒꯤ ꯆꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦ, ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥꯀ꯭ꯔꯥ ꯉꯥꯆꯤꯛꯀ ꯁꯣꯏꯕꯨꯝꯒ ꯑꯂꯨ ꯊꯣꯡꯕꯁꯦ ꯂꯣꯏꯖꯔꯦ꯫ ꯆꯥꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗꯨ ꯑꯣꯏꯔꯦ, ꯁꯨꯃꯥꯏꯅ ꯍꯥꯞꯊꯖꯔꯦ꯫ ꯌꯦꯡꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯑꯗꯨꯒ ꯉꯥꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯦ ꯁꯤ ꯅꯠꯇꯕ ꯈꯨꯊꯣꯡ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯨ꯫